Military junta na Bamoda KIA na lairamba mafam ama loksinba ngamkhre ayambana kaiduna senakhre ahumdi sire hairi Serou gi maitai area da Serou da Kuki singna maning tamna maitai tareba Serou area da laktuna morning makata hole hairi maitai na da kumlubadi Assam Rifles singna tangkhalaki kumhande hairi Serou praja gi hingbagi mafam ama oiriba da di maning tamna kumhandre sigumba misamikhai naiba India lengak si yaning de hana thamlakle loina na Kuki masa amana hi honduna Serou da lakpagi video social media singda thaganarakre Naga miyam amata oina lepminaduna Naga gi leiriba ancestral land ngak senduna thamgadabani haina phongdorakre Naga phuruk ki manungda leiriba tongan ba tribes singi marakta khenaba wakhalon thamdana amata oina lepminaduna ipa ipu singna thambiramba Naga miyam gi ancestral land ngak senbaga loinana miyam gi right phangnana ba honagadabani haina Nscn ayam gi makok thongba lusingba general Ningkhan Simre MCBC na phongdorakle Social media da thadorokpa video amada General Ningkhan Simre na hai Naga haiba kanglup asi kanagumba leibak natraga mioi amagi minungsida leibak kanglup amanate phurup asi ningsingba thoktraba matamdagi maning makha tamna khutkan pangganna leijarakhiba phurup amane Naga phurup kumari lenaba pamdaba thodok wathok thokpa matamda tongan ba tribe group natraga CSO gi khenaba wakhalon thamdana haiba pamdaba thodok wathok singa dubu makha tana pakthok chauthoroktanaba amata oina leminaduna ona minagadabane haina phongdokhe Gari sent ki passenger de tongki de haina thamlakle National Highway 2 gi saruk ama oidiba Imphal dagi Senapati phawbagi marakta changyeng oina State Police amasung Central Armed Police Force kangbu singna ngak selaga phurup ani gi miyam puthuk pusin tawnaba bus service ngasi hwkhre pawgi likhuna mana hai PR lenga asna National Highway singda phurup puna makki miyam ayat apan yauduna chathok sin tawnona ba thorang paikhatpagi saruk ama oina ngasi changyeng gi thaba adu pangthokpane adumoina ma phurup ani makki miyoi amata tongkhide Asi upung taru keminit taramangarom tabada kangpok pirom dagi punna gari nipan polis samade BSF na ngak selaga lakpa konboy kangla to bilan khi amade ayupung taret makharom tabada Imphal airport thongkhe nongthin pung mari makharom tabada konboy adu Imphal airport thadoklaga kangpokpi pangkhe amaronda ayupung nipalom tabada awang sakmai dagi gari taramangarom polis samadi BSF na ngak selaga chatkhiba aduna Kangpokpi lalaga Senapati gi mafam amada thongki haina pawgi likhuna sina makha tarakle chatok chasin tawkhiba konboy animakta miyoi amta tongkhide masagi mathakta gari driver su helper su phurup ani gi miyoi amata natte haina su phongdorakle Anauba langak sembu seman birakadra BJP gi MLA sing Delhi da paisenaba haure February 8, 2025 ki nongthilda matamduda leiramba Manipur gi popular minister bu resign tawhalaba matung tha adugi tarawm doidagi tarane thoisuba Manipur Legislative Assembly bu suspended animation thamlaga president rule chana halakhibadagi tokhan jakraba lenga adugi lenga koi oiramba singna kyara khana governor gi khuthang da yauna Delhi gi lusingba singda anauba lenga ama amohana semhandinaba haijaduna lakhrabasu masi phawda samu maningda pena khongbadawna leiraklaba matung amohana anauba lenga ama semhandinaba BJP gi MLA sing Delhi da paisenaba haure ngarang nothil pung amaga minute nifumanga gi flight ta minister oiramba Biren MLA singda T Robindro S Ranjan S Dingo amasung SKB na singba MLA sing Delhi gi damak Imphal airport tagi satke Imphal airport tagi Delhi tamna satna ba lakhiba en Biren da pawmisingna hangbawa hangi pakum pina duna mahana hai MLA singi khongsat asi maru ena central leaders sing onaraga status da popular government ama lehanaba loinana IDP singi yauna highway sing da sathok sin yadabagi issue singi warosin porakpaga loinana haujuk Manipur da tangdu leita da phibam ama leiriba singi warosin atuba matam da porakna bagi damak taksinna ba zatpani haike amarom da MLA T Robindro na hai MLA singna central leaders sing onaraga miyamgi apamba matungina popular government ama lehanba haibadu oihanaba taksilugane hiramasiga matangda BJP gi MLA sing punna satminari central leaders sing nasu miyamgi apamba taraga Manipur da tangdu leitaba amadi sakhotpa purakna bagi damak popular government ama athubada lehana bagi thabak paikhalakani khalli hairamkhe amarom da ngarang Biren yauna BJP gi MLA kharana Delhi gi damak Imphal thadokna khiba sigi makha tarakpada speaker TS Saitabata yauna atai MLA kharasu nomanini sida Delhi da
चत्तुना सेंट्रल लीडरसिंगा उननबा होनगनि हाइबगी रिपोर्ट सु फंगले MLA सिंगना प्राइम मिनिस्टर नरेंद्र मोदी यावना अनौबा लेंगा अमा सेमनबगी मतंगदा सेंट्रल लीडरसिंगा उननबा होनगनि हाइरि अदुबु पनबा याबदि ममांग थक्ता मणिपुरगी MLA सिंगना प्राइम मिनिस्टर उननबा कियारक हना होनक्रबसु अयाबा पिरक्तबदगी ngasi phawba unaba phanglatribane mamang thagi 19 da prime minister narendra modi na pung kharagi khongsat oirabasu manipur da laklambada BJP gi yawna manipur gi MLA amata unaduna wari saram khidabane hairi sahi ama makhai henbagi thagi talap pithopiyo haina appeal tawrakle state medicinal plant boards ki makhada kumja 2024 ki march 3 da contract oina join tawkhiba staff ahom hauju phawba phangpham thokpa thagi talap piraktabana mari lenaba authority ki puning singsinduna sel gi awaba nangliba singgi damakta pifam thokpa talap singadu pibinaba appeal tawrakle contractual staff ahom asi national ayush mission amasung state medicinal plant board directorate of ayush lampen partner kumja 2019 ki November at the thokiba notification adu hi makha tarakpada kumja 2024 ki March 14 da directorate asina Manipur state medicinal plant board ki oina consultant account assistant amasung multitasking staff oina mioi ahum selection committee na order thoktuna thabak join tawkhibane aduba board asigi maikaidagi join tawkiba sahi adudagi haujuk phawba contract staff ahum asigi thagi oiba phangpham thokpa tala pibidana lairakpa sina awaba nangle athubada pithoknaba appeal tawrakle miyam da khanghandana lona PMJAY beneficiary dagi incentive oina chada tara rims hospital na lauramle haina sanjembam anandana phongdorkhre miyam da khanghandana lona PMJAY beneficiary dagi incentive oina chada tara lauramle haina kwakethel moilang pural dagi sanjembam ananda maitaina ngarang Manipur press club ta pangthokiba pawmisanga unaba amada phongdokkhre mahana makhatana hai mahaki masanupi sahi tarani thoi khaktamak ngairibi khusi sanjembam rims da sahi asigi me kunga manga da pukhatuna layeng pathap sathaba hauke maha immune thrombocytopenia oigani singnabadagi warta thamduna treatment sathaba hauke layeng sathaba asida mateng oinabagi PMJAY card asi sahi adugi jun amada activate tawkhe PMJAY gi beneficiary amana lupa lakh ama phawba ana layeng da mateng pi mahaki machan psi layeng bada PMJAY gi wallet gi paisa sijinakhe masida changkiba paisa adu wallet gi kakhiba aduga khenakhe masigi matang da rims medical superintendent da maha masana complaint ama sahi asigi July 5 da tawkhe loinana complaint asigi matongena inquiry committee ama semduna thigatpa hauke mahana rims ki MS da complaint tawriba matam ase mahaki masa asisu rims da layeng sathariba matamne mahaki masanupi adu sumhana complaint tawkiba tha adumke kunga tarukta laikhide mahaki masanupi khusi sanjanbamna laikhidraba matungda mahana rims ki MS da wakat khibagi matungina sathakhiba inquiry committee gi report adu sahi asigi August 13 da phangkhe report aduna PMJAY gi beneficiary gi sada taradi incentive oina lawi haiba khangbangam khe mahana mari lenaba authority da sada tarakai hairabasi miyamda hana khanghandana amadi mahaki masa laikhidaba sigi matangda thigat piu haina taksin khe masigi matakta pharmacy gi oina sada tara discount lai habisi khangbangam khe masigi matangda PMJAY gi card su karigumba amata iduna miyamda khanghanbasu laite mari lenaba authority lokhathom thokpa thabak lokhalaktabagi Manipur gi governor da mahaki masanupi bu layeng sathabada doctor gi mathakta external inquiry committee na thigar hanbiyo amadi miyamdagi lona PMJAY gi beneficiary dagi chada tara incentive oina kaklam liba amadi pharmacy gi chada tara discount leiragasu khanghandana thamlam liba sigi matangda thigat piu haina su wakat khre hairi Bastar da Amit Shah na Moria darbar saruk yaraduna Naxalite singbu sangjaraknaba achetpa wafam phongdokkhre Union Home Minister Amit Shah na Chhattisgarh gi Bastar da numit ini gi oiba khongsakta mafam adugi matam sangna ki pangthoktuna laklaba maming leiraba Bastar Dasera Festival gi saruk ama oidiba Moria darbar saruk yakhibaga loinana mafam adu da leiriba Naxalite singbu lengakta sangjaraknaba achetpa wafam phongdokkhre ngarang Amit Shah na mafam adugi tribal community lusingba sing amadi lining sandokpa kayaga wari sanakhe wari sanaraba matung mahakpu Moria darbar da saruk yananaba
invite tawrokpa adugidamak chawthoksaba phawi haiki mahana miyamda thajaba piraduna mafam adugi khungang khudimak kumja 2031 phawbugi manungda pung kunmari mai fanghangani amasung school sing laihangani hana phongdokhi mafam adugi miyoi khudimakna ration card amasung Aadhaar card ki khudong chaba phangduna makhogi bank account singda mahatari bandhan gi senpham sing adusu deposit tawgani hairi mahana makha tarduna mafam duda lairiba Naxalite singna lengak ki surrender policy gi matungina changjarakadabani khulai thadoktuna surrender tawraklaba kadar khudimakta lupa lising yankhai gi sel gi mateng su pigadawri mafam adugi Naxalism gi sokhalaba phibam sing adubu phagat hananabagi damakta lupa crore amaronggi oigadaba chawkhatpagi thabak thoram sing khungang khudingi fanghangani haiki mafam aduda March 2026 pawbuda Naxalite ne haloi haiki Zubin Garg Singapore da mahaki manager amasung festival organizer na hu pijakhibani haina bandmate na phongdorakhrei Assam ki maming lairaba saisakpa Zubin Garg pu Singapore da mahaki manager amasung festival organizer na hu pijakhibani haina pharaba band yauminaba Shekhar Jyoti Goswami na phongdoraklei Shekhar Goswami na phongdokhiba warol sing adu Bharatiya Nagarik Suraksha Sanhitya gi section 175 ki makhada record tawkhi mahana phongdorakpagi matungina manager Siddharth Sharma amasung organizer Syam Kanu mahanta Zubin Garg pu ha nanaba lalong adu losenba yananaba India ki mapan Singapore da chatkibani panbayai Sharma amasung mahanta mangjaunana culpable homicide not amounting to murder criminal conspiracy amasung causing death by negligence ki makhada book tawkhrabani saisakpa Zubin gi ben adu da yauminaba Shekhar Jyoti Goswami makhata na phongdorakpada lalong adu Zubin Garg ki misi adu accident da siba manana ba honakibani aduga mahakpuna thodok adu da mara lainana ba honakibani haide police na makhoi phabagi akupa maro sing lokhalakpada manager Siddharth Sharma na makhoina tongkhiba yot adu seller adu dagi namphuda munduna ising mamaida khudongthininga oiba maongda thauki haide maduna yot adu da tonglakpa passenger punamakki unsida aki akhang pikhi Sharma na Singapore da leba Assam Association ki member amada su thaknada ba polam sing sinana ba hairamkhi loina mahak mathantana Singani haba wapamsu thamlamkhi Shekhar Goswami na Zubin Garg na ising da sor honba waraktuna Iraq na bagi phibam adugi tangkak adu da manager Sharma na Jabode let him go haina lawbasu takhi hairi Goswami na makha tarakpada Zubin Garg masamak expert swimmer amani mahakna Goswami amasung Sharma bu iroiba tambikhibani manamaduna mahak ising da Iraq na duna thibagi tanja laikhide mahaki record lawkiba warol sing adu da manager Sharma na yot adu da namkhiba video sing adu kanagumba amatagi share tawdana bakhangan ki hairi Zubin na naton amasung masindagi kongol karaklaba matang adu da Sharma na thodok adu acid reflect ni singna ningai oide hairaduna medical ki oiba mateng amata pikhide haina phongdokhe punna mi chamaga tarama thoi mangkhibadagi thiba khangdana leiri hairi Manipur da kanglup ani gi marakta hingsa gi thokdok thokiba chahi 2023 dagi mangkhiba mi chamaga tarama thoi di hojik su thiba khangdana leiri haina National Crime Record Bureau NCRB 2023 gi report na hairi NCRB gi report adugi matungina Manipur gi oina 2023 gi mamang da mangkhiba mi gi masing asi chamaga kunga taret ni loinana 2023 khakta da mangkhiba mi gi masing na nupa chamaga kuntha taru amasung nupi chamaga kunga taret punna chani ga homphu humdoini mamangi sahi Singapore laga mangkhiba apunba masing asi chahumga marphu humdo yaukhi haideba apunba masing asidagi mi chani humdral thoi hengna natraga asiba hakchang oina phangkhraba matungda lemhauriba mioi chamaga trama thoidi ngasi phawba mafam khangdana leirakhibani haidi thiba khangdana leirakhibasing asigi manungda nupa 58 amasung nupi 92 yauri haidi 2023 da mangkhriba mioising asi tongan ba category khaidoktuna yengbada sahi 19 gi makhada leba angang mangkhiba masing asi 94 ni masiga manungda nupa kulumdoi amasung nupi 15 yauri mamangda mangkhiba angang singgi masingga tharabadi haidiba sahi asi phawda angang punna 48 thiba khangdana leirakhi adubu apunba mangkhiba angang masing 48 asigi manungda hompu manga thiba khangkhibaga loinana angang kunga mari di 2023 phawda thiba khangdana leiri haidi report atugi matungina 2023 khakta da Manipur gi miyam chathaba hingsa gi thodok maratta uniform police person punna tarama thoi mathau tawringa da leikhide loinana person marina accident leikhide masiga tharaga sahi sida punna police person daramanga sahi asigi onkhana ba mara sida leikhide haiba masing asi Bharat ki oina state amadi union territory sing gi marakta khwaidagi yamna
ꯃꯤꯌꯥꯝꯅ ꯍꯧꯔꯛꯄ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯃꯔꯛꯇ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯕꯤꯍꯥꯔꯗ ꯑꯃ ꯍꯔꯤꯌꯥꯅꯥꯗ ꯑꯅꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯃ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯅꯤ ꯂꯩꯈꯤꯗꯦ 2023 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯏꯟꯁꯔꯖꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯨꯟꯅ ꯃꯤꯆꯝ 50 ꯁꯤꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯇ꯭रीमिस्ट ꯅꯠꯇ꯭ꯔꯒ ꯏꯟꯁꯔꯖꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯆꯝ 23 ꯁꯤꯈꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕꯗ ꯃꯤꯆꯝ 6 ꯁꯤꯈꯤ ꯆꯍꯤ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯗ ꯑꯦꯛꯁꯇ꯭रीमिस्टꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯃꯤꯑꯣꯏ 40 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ